Choiro lonba magi matausina kari wari lotliba sengna haidokpa ngamde hairibra nupasi. Nupi magi wahanba khaurang hanbasina magi mathau oire. Pangdeda nupa nangse nupa thouba gyan tahalluba nupi shibu wazarabani mahakse. Chingnaba karigi leiriba maphamda hainingba chingnaba pumbadu taklo hairo maphamda. Lochinduna thamba wahai wari singde aranba mityeng onkibani. Nakhoi anigi waridi aranba mityengdagi oihanganu magun leihallu kaidawbage ngaihanganu mabu nupi macha se otpiranu nupi macha ase nangi ningaida wajarabani mahakse. An idiom that expresses a feeling of profound intuitive certainty about something, often a romantic partner, but also major life decisions or a shared understanding with others. Leisnado yarik nganbana haidora iba wahaiduda pishum suktuna munna yenglae. Adubu yarik nganbadi leisnada nokfet toba minoktuga. Mensilamba magi makhud achobado leisnagi machindagi tapna thangtore. Aduga nupisigi makhud anido chetna pairaktuna mamit aniduda munna yenglae. Leisna manak nakna leiriba nupasida yengaduna. Choiro se dum ngangaga leirage hairo. Aina taningba wadi amta haide. Tasing na yambong na ise sukhan khandabra. Nungshiba poktabra. Amuk na yam nungshibi ba sumali. Amuk na nungshibi da ba sumali. Ay kay khalo haino. Yambong da puk patabi sutar. Wakhala na khan. Leisna. Yarik ngan ba na maragtat na kaurakpado da leisna. Wangang lambado chab lepi. Yarik ngan ba do. Leisna gi makhutto magi thabak da thamduna mamit anido munna leisna da yenglai. Tabra nangso. Leisna yarik ngan ba da yenglai. Yarik ngan ba makha taraktuna. Chungliba mihulse. Nangi maram na natrabadi kanagi oigani khalino nangna. Hoi. Aise yam pangde. Adusu nangonda khak pangde. Nangi ne hairadi ay atopada onsinba ngamde. Nangi oiba thaba. Wafamduda Maya dum onsinduna leininba pui. Kaigino khangrase. Aigi haidokpa ngamdaba aigi thamoi maronse. Kamai dobano ai khangde. Leisna mamit anidu tarau tarau kuptana mangda famliba nupasina haidora iba wahai amamamdu tarubada sordu sangna sangna holai adubu yengliba mityengdudi hongde. Aigi ngamjabi bangal fudoklabaso ai ngamde. Kaigino masibo. Nangna dilana khalamgani adubu aigi haidokdaba lithoktaba wari kaya amale. Aina lana uramba lana taramba kaya. Adubu aina lana ukhiba lana takiba mikupsingduda aingonda kyam sokhi haibadi kanana shu uba ngamo. Maramdi ai makhoida uhande nangonda shu uhankide. Leisna di wahai singduda mamitu ngangsilakle nupa se di magi oiba hainingba wado matam kuina dagi phomduna lakpana ngasidi wari pumba tamlage khalamal amukasu makha tare. Aigi churo se nangna bhab tadrabaso ai nangna bhab tanaba shoidana haigani matangama. Ado aina nang sukhan khande haibadu dilangani. Nangbudi mikup khuding aina dumak ningsinduna leileshna. Aigi wase nangna thazabi. Nangbudi aina cheksena sena jaba kana amatana sokhanba yenghaningdaba poi. Aduga yengambana nangonda yengba mityengdi nupa aina ta khangba ngam. Maramduna ai daina fam khangdabagi nangonda sauningba pokibani. Madugidi ai lal. Yambong lal. Leisna mapi tarake taure. Manak nakna famliba nupasina thamoi sengna hairakpa wari mayamsina mana lana khalamba pumbado kharama khairi kokpa ngamle. Yarik nganbado Leisnagi makhutu amuk chetna paiduna. Leisna de yeng amuk makhutuna nupidugi tarakliba masaido tapna narumda yepsinbire. Aduga khazaidoda tapna paiduna Leisnabu nungshini yengje khangle nupasi. Nupisigi thamoigi oiba asengba wafamde. Amuk yengjaraga tapna Leisnagi maraibakta chupire. Aduga tapna naning tawzaro thamoi pata su pirabani. Aigi junior se nangna ayaba yaudana sotkrabanina nangi apamba tawzaro. Leisnado nokla e hojiktada thengisi tumnaba tawr. Si haiduna Leisnabu khangthang thangatli phamungduda
tapna hipthahalli aduga nupasisu nakanduda fat hipthare leisna di ngakna sofa da tumaroi trongaside yari nganba leisna da munne yenglaga aiga nanga tumina base illegal oibra migi dialogue khorale yambo hoini aisu matau tamjabani nangonde attention lakpri yenggen yambong su wari tabra nangna khangda udaba yam leiri dai gi wari si hairaga nupasi leisna da wing ama tawshile adumna tawraklabaduda nupi si gyan men tadana khanghai haidoi ngahan khaidi sofa da aduna thaina gi wari haise matamduda illegal oibeira nang sumi gi dialogue khura leira machin chem kalami se kamai doino sibo tha hum suti tha beira sum khangda bai hangbani yambong na di aingonda hai khiba mai amduga yari ngan badu leisna gi makhuttu paiduna matha da chingsile aduga chetna konsin biduna ngarang de count to horabani koide tumase thing leisna yari ngan babusu mana kolai ngasidi mai thong du khara makala amba mali nokmi tawraduna maso adumak tum thakre amamba lambiduda tung hanna kanana magi matungda tanarei haina hanna yengladuna makhong adu kanna chenduna lagle mangal amata uge phangde lambidu adubu thauna pumba phudoktuna kanna jelakli nupidu masaktu su yengba ngamdre mamai mamit dak pham ngaktani makhong du su kari mata tongde lambi aduk sangbadu chenduna lakpana e thoklaban makhutta pairakpa jejetu chetna paiduna main road taba lambi yengna chenduna lai yam sauna lawrakpani nupaduna noina su yam chiksindriba kaigino ha kaigino haibane leiriba nupasingdo tumin le tongliba sneaker du logthoktuna yakpada hana langsinduna sabtra tawre thariba chair duda te thoba ayengba amada yengduna mamit choida pisham ani dudi samjinaduna leiri yakpa khuru kunduna sir ai bungabi ai sarna haiba pumba dawjaki ai nupido hatlo harabu su hatlagi adubu ai gi thawai tadi kanbi sauriba nupadu kham thenglabani adubu yakpada asawba pumbadu tainari leiram pochaiduna yakpada thomba langba tawre te thauba tapna solai lambi amadi le yakpada kawba thinba tawramba nupadu chaplepe aduga te thauba da mai onsile kai lambi yari ngan ba boy khoigi khongda tuhannaba kari lambi no leiribase te thauba akhaba minokto noktuna makha taraklami mane am chiksine sena jaba misagama khakle ma boy khoigi khulai oina sujina bay yam lai da mai wasidi nupado te thauba da munne yenglaktuna kana no hariba misakse te thauba table du da mana purakpa file do langthore manung da yawa document khara file du da gi chongthorakpa du da changsin du ne yeng leisna gi biodata mage past history mayam amagi document sing general medicine doctor sizada puba 2014 da makhoi imung da thokiba thodo hospital ningthi da thokiba thodok amaga mari leinaba asina chingba details oiba potsaksing loine yaure nupado te thoba da yengle te thoba su nokna magi loina bi oiribasi ai khoigi client amagi machan adubu client to gi haktak da ai leibak mi hamang da choppa ikai ba pumbana imaise thangatuna thokpa ngamkhidabani chahi manga chupna kana amada pau I amata haidoktana semkibani aigi e nakara clinic aduga hanagi thabak pumbadi tamphada transfer tawduna every clients khuding maki surgery dinangna tawkhibana tra any trace ama phau khangkhan uhanda nupadu te thawbada wangang da munna yeng te thawba makha muktai simple yari ngan bana thawai da gishu hena lumna khanjariba misaksibu manghannaba aikhoigi khongthang khara paikhatpada masana khangna aikhoigi khongda dum tuni leisnabu pharaga purakpadura nangna haise exactly madumakni aina tawhaningbasu hoji
Leishna phaba hairisi panglai laiba thabak na tete thoba. Madu pumbadi nangina kutale. Tapna ingna thabak to pangtho. Nupasi ki maring jumda te thoba magi makhutna pop pop tharamduna kaduda gi thoke. Nupado makhutta pai horiba Leishna gi document singduga chaple phori. Aduga mamaido amuk taaduna leiriba yakpa ubada. Atopa leiriba singduda pusin khro haibagum ingit tawre. Leiriba atopa magi machamanai mayamdo shoktuna gyan tadriba yakpado thangduna puthokre. Makhutta pairamba Leishna gi document singdu kanna paiduna maya chiktuna hairi. Aigi lambida yetliba Gerik ngan. Nangbudi aina kaidawarak haibase nang yeng. Aigi lambida ayet apan piriba khurau thangliba. Nangi anakpada leiriba misak khuding aina lemna tharoi haibase nang khangdraman. Ayengba amada yengladuna soliban wahai singdu. Somdana Daniel dumagi khangnariba Alvinagi makhura amagi gari accident thoe haibagi manak nakpada leiba nakara clinic ta lakpan sokliba jaga singdu ningthina hidak hapladuna bandage yesinbire nurse nupiduna Alvina da hairaklam numit homni mukle raga dressing tawgadabani ko kakagi se khutta su khongda su skin da major injury oibanina oshina ba hotnabada khajik matam loba ya aduga dak nung leibagi de hek oshin bagane skin gi doctor amaga consult tobiyo yumda dum chena hairadi yani natraga lekai da nurse oiba leradi adum irai laibani Alvina che hairakpaduda pisum khajik sui Daniel sumadu uraduna nokpadu thingi Alvina gi makhura aduna yam nungaire ibe mahoi leramdana kakagi se phajana yengsinbir hayeng khaidi gari yengaga thobiyu ko kaka hojikan se accident yam thokneiba Alvina do khonjal kalapna ahoy ma'am aikhoi mu thokrage si haiduna magi mama bu samduna haugatli nurse nupidu de Alvina da tingak tumin yenglaga leibadu uraga Daniel di ngasaidagi wangang dabi nokpa khangbadu warabani tamo counter the bill payment toramlaba Alvina na hanglakpaduda Daniel na mamaga gari mana phojat minarama ai pay dormagi ahoy Daniel leiriba counter adumda laktuna hidaki paisa atai mayam dugi loinamak pay toramlaga chetki haina mamai lei thorakpan emergency operation room adomda yek ngamba operation tawnabagi scrub surgical gloves setuna changkibadu ubada Daniel su changsinge tawre adubu talaktuda security ama changsilaktuna Daniel gi mamangda thatkre kai legi somgi kana yengbano Daniel so mana chingnaribado haiba yararoi khangbana mi ama aina khangba ma ukiba ai soiboiramani si kha khairamduna mamai leiduna thokla I Daniel adubu pukning na di yadre yek ngambada chingnaba phawre mapanda thoklaktuna gari kaduna Alvina ga punna makhoi makhura do thinbiramlaga masu thoklakle lambida gari thoduna lakpado ma wakhaldo amada adumak ungduna leir khanbam khangdraduna gari do side amada thaijinduna khame aduga chingkhaida khudaktuda call tawi Mapoksima dinang ay thengnasi wasak nakhiba leibra asuk mari naknaduna leiramliba nangi marambu oirabadi aina hiktokpa ngamdabago nangsu aigidamak asi yongna lepibra aduba kari karamba pap tawkhibagino aikhoi anigi lambida asuk pro thangba potsak leirambase chengumsi mayopnasi khangkisi yengkisi tapna yengsi kayam koina khuro thangba haibado nangdi lengda inakta leptuna layuko nangi namang thaduna aina nangi khudang asi chetna paishin punna mayop minasiko she in his words she was the book he always wanted to write but his thought ran as deep as her silence too profound to be written on paper he was lost in her eyes as if she held the universe within them and unknowingly she brought color to his black and white world and yes he told the stars about her eyes he listened to her with his heart gazing softly as her hair slid behind her ear her voice gentle and warm reached his ear like waves touching the shore and she was the book he never wanted to finish reading matam khara hawkre marakta nungairamdaba lotlamba
nupi nupa anisimasu handakti unadrabadi leiba ngamdre thabak halakpada magi loinabi udrabada masadu khoirangli kaada leiramdrabaduda prap makha kumlaktuna chakhom leiba adomda laktuna yengi adudasu leiramdre maninglomda leibra hainasu yengi adusu leiramde yairik nganba wakhalda hospital dagi halaktriba haina amuk khalae pocket dagi phone du lauthokduna leishnada call tawsili sumanglom dagi phone gi ring makhol ama tarakpaduda nupasi chakhom dudagi chenchat tawduna thoglai yumyai ka duda leishnado chekhaw ama paiduna phone duda yenglaga lepado ubada yairik nganba prap jangselakduna leishnabu khangkon konki nupi sidi yairik nganba yumda halakle haiba khangba natte asumna tawrakpasida mihuldudi pakhatna chongle yausangsibu tang kayadagi none moi songkha aikhoi lekai thabal wari sanaduna changlakpa leimaga purikadu chaplepe macha mamauna tawramlibadu ubada leimadi mamit mana lauthokduna nokmi re purik lembado magi loina bibo mapanda amuk thoknaba chingge tawi ma khangi makhoina changla iba timing si matang chaba oidre haiba adubu leimado lengba phau ya khidre ahal ani duna thoknabagi muknabada leimadu makhol thoglai as moi songkha leisnadi khonjel duda pakhatna yairik nganbabu khangin inthoi nupadu ilakpaduna khara lapna leiba sofa duda haijin duna tuge tawi mamai du sugatuna yenkhalakpada mamaga mapabunga lerambadu ubada gyan khangta tai tawfam khangdre leisna su khara chathokduna tumin leptuna le leimaga purik lembaga su kari haigadabano tanja sida chek mok lauraktre ngahakti tumin makhol thokhanda chap yumyai ka duda makhoi pulapto amana amada yengnaduna le leimadi macha mamauna ikairibane haidana tawriba matawdu ubada hena lakna ningba phawre aham ibungo nangbu office halakpa kayam kuiraba mamana hanglakpaduda yairik nganbado lat tawduna kaino name ayale nate kuidriba leisna so mamaido chini haingan gum ngangsinkre pairiba chekhawdu chetna paiduna leimaga purik lembagada haifet yengaktuna agasi babang ai chak thongragi si hairamduna chakhumlomda paisinkhre leimadi matawduda hena nokningkhre hai numit tadrine nangbo masi masu ikairiba kaidurane moi samkha changhorasi natrabadine swaise sabung lauba nungsit mayam sina omchaknadana mi sina ba yawba tare si hairaga leimadu chakhumlomda tabli changki puriksu macha nupaduda yenglai ngasaidagi mama mapa makhoi anigi mityeng na thainaba haiduna mamaidu leithok leishin tawbada warabani purik lembasu machada haifet yengamaga prap changkre hojiktada nupado masa matomta ikai manbagi prok chaklakle as ise kaidorage toishibu pili hoiba moi matai manau ani mamangsidane antana chopida mamaido amukso haifet chakhom adomda yenglamduna mathakta karae somda chakhomda leiba nupido ikai mankibana koichen cheli leimaso haifet changamaga hore numidangda thongnanaba ensangdo hairamlaga thokhrabani mamauna ikairaga chenbado uraga masu hena laknarubado ngamludre leishna manem hek thokibaga mirak narak yenglaga prap thoglai aduga mathakta karaktuna kaagi thongdu hangduna changakpan thong hek hangbaga manungda leramba nupa sisu ngaingamdramal leisnagi khudang chingduna mathada chetna konsule yairik nganba sordo amuktang sangna honduna kai chalurino aina sumain thabak halakpada nang leramdabase isa se lefam khangde na haiba natraba si haiduna mamaido leisnagi maring jumda upsinduna le ai kai thama chada tho ubani ega siga punna aduda pabunga lambida thengnaraba ai so yambong hala amani na ai hana changakpada yambong na halam nupa sidi hena do magi loina bibo chetna kole ai battery yaudre charge kita biuba kese narakpaduda leisna do ngakpana loire handak marak makhoini gi marisi hanaga manadre haiba ma khangi adubo asumna nupa mana irang horakani haibadi ma khaludabani Shiba please yambo yang ngau sanarkan ai ga sida ta ura as haina deba adumain torokano ba tawni yaroi yani as yambo
Hao, maida, ay ngamjaponte. Ngamo. Si haiduna Leisnada ningai tauge taurakle. Iwang wangba nupa mana. Nupi mana tangkai hena wangba henba sida. Angang macha apikpagom ningai tauge tauri. Bema, tabro nangbo. Ay gasiga thabak amta chatluba yagadro nangbo. Makhadagi leimana hairakpaduda somda mut nungairamba nupado matomta. Tauro adawne koi mai hongnabi. Si hairaga Leisnada makokto nga thare. Leisnadi mataududa nokning luramal makhol thokna nokle. Kuidawno ino? Ha, kay hinuba no ido? Laina yambong sa warak pamal. Thaina ay yam wahanbagi. Ish, nang na application thazilira bagota. Ay nanati ay yasi na mali. As talli hayo. Ngamaroy hayo ba? Chatpa ngamoy hayo ba? Ko ba? Ngamaroy chok. Si, thado si. Ay yasi na haysa kahit anong tahangugi ba? As yaroy chok. Chakrano ba? Kaino yamba? Ang ama chadong torokano ba? Si, thado ba? Talli ba? As, hayo mi. Chatpa ngamaroy na. Matang chada ningai tawrakpaduda Leisnado yarik nganbagi mabugta khuzina siglay. Ayo, as! Nabagi chaina khangbagi makok nong khatlakpagi matangduda chance lahuraga Leisnado kadudagi chinthore. Nang nungai ni ba na? Wahaydo sonduna layhawi nupasi mabugtuda makhutna nala duna